Ikai khongnajari boja puyam achau khuman chani eba ingelgee Thanil haina mingtholba Nobel gi larik phongbagi thorong asiu pangtholiba mafam asiu konbiriba konbiribe ibodo bendo gi mafamda thorong asi tekta kaidaba yaifaba nungaibा dugumba thorong oisunu haidana mapugi khoyada changjari phambakta lengsin biriba athoiba mithung lain gi phambam langda lengsin biriba ikai khunajari honorable former minister sir moirangkemo kendra singh thorong mapugi phambam langda lengsin biriba ikai khunajari ba President Patriotic Writers Forum Manipur Mingwain Hangachabada Pabung Nauribang Kambaluwang Loinana Thoide Hindokpa Pambam Langdaling Sinbiri Madam MS Purnima Enterprises ki proprietor Ningom Ombirani Bla Loina Kanabitungi Pambam Langdaling Sinbiri MD Babu Khan founder New Model English School Thoba Loinana Nasi Pongjaga Dorvalari Sigi Maramda Marik Chumba Wapam Kara Tentok na thambiga doribe kai khunajariba Sir Dr. Navadip Sanasam eminent critic ikai khunawutchari loinara phambak talengsin biriba aikoi bu chamre hina takpi bangamlaba aikoi khudimani kai khunajariba halaman mangdalengsin biriba punma pusui kai khunawutchari thoide indona mangdalengsin biriba singi marakta Patriotic Writers Forum Manipur gi mohsin bidana lakpiba Dr. K. Basanta Mangdaling Sinbiri, National Yoga Player Sir Leng Sinbiri, Loina, Tongan Ba, Ekogi, Maike Yasungi, Aiva Singilu Wariba, Ningol Cook Manipurgi, Kai Kumnazari President, Kundombam Ombi, Gunamani Lima, Secretary, Agisema, Chauba Hika, Isanope, Utambala, Yamnam Chanu, Amadi, Heirok Tambalu Sahitya Marukam Library Secretary Ayamba Usam Nirjit Nachingba Sekmai Raba Aiba Ibi Kayama Mangdalang Sinbiri Loina Sikhong Maikegi Amadi Heirok Assembly Constituency Sigi Nungsijarba Halaman Singh Maibel Singh Wajapayama Chogi Imung Manung Singh Laikai Sigi Marmapang Singh Sel Singh Thoromasi Oina Bohanabada Achoba Cooperation Pibireba Punama Wajapayam Imutsinjaraga Patriotic Writers Forum gi mut chinjaraga aigi maike dagi su awang bathakta tobi man khangbu cheli ngasi asi ahan bada forum gi maike dagi khwai dagi nungaiba Patriotic Writers Forum Manipur gi sahi tara go humda gi khongchat asida khwai dagi nungaiba mikup aman maramdi Patriotic Writers Forum Manipur na ngasi phawbada tongan ba larik chama gi mayada हाइबदी नोवेल की ड्रामा की ट्रेवलो की हिस्ट्री की सैरेंग की शॉर्ट स्टोरी की तोंगान तोंगान लारिक मयाम फोंब सिगे मनुंग नोवेल की लारिक इंगेलगी थानिल फोंब नुमित ngasi नुमित से ख्वाइदगी यूनिक ओइब नुमित अमनी हाइबसे मै थमजगे मरमदी सिखोंग हाइबा माइके यसोंगी लमदम मसिदा अइबैबी कयामा Daily newspaper da natre halagana tongan anthology ki larik ta natragana tongan souvenir journal singda waring saireng wari masa ibiram bayai adubu maikai yasrongi oina mapung phaba larik ama oina printed tawraga miyam da khusinna ba phongba numit ama haibadadi ngasi si oi maram asina oja puyam gi larik ama phongba numit haibase sikhong maikai gi oina anauba numit ama Anova Mangal Topanamit Amani, Masigi Damani, Patriotic Writers Forum Nangasi, Yam unique way when with Amani Hajaris. Patriotic Writers Forum Imaramda, Masidi Honorable Prime Minister Sar King Imaram Mathamda, Hangat Sanimba, Assam Wari Kurli Javani. Patriotic Writers Forum Khongchat Sar Oken Laiba, Political Venture, Mike Yesongi Ladiba, Ishim Nungchit. Lena sing part to rain lady mayam siam mari lena ba wari kra listening ni adobo sargya sin manamaram moiraga Patriotic Writers Forum Manipur ngasi phawbada pangthok kiba thorom singi manungda minute manga phana somtha daba thorom ma masi se pung amaga makhai chapchana somtha ba masi su forum gi khongchat asde anobo numira mo hen masi je
tangkak ani oi amana yamna sangna matam ngairaga thoram hobagi puwari ama semba amana annoba writer amagi khungang amada annoba lari ama phongwi puwari semba sarge sinbo ibiram bayai punamak adu ngaksaraga mangdalang sinbireba halaman marom pang punamangna sargi mafumda thambigadaba pendaba nungaitaba do Patriotic Writers Forum do ina thambiyu haibasima aina sari mochilaga hangachari punam pukhrumjari Patriotic Writers Forum Manipur asi kumjali singani nifangi February gi chaichot tarada kaisampata linkhatki forum asi linkhanaba honabada achauba thodang lawkhiba singi manungda honorable sargi pungna phamlamdam oiriba Heirok tagi ai marup o kendra khundongbam founder member ni ai samak founder member ni haiba forum asigi linkhatba matamda ngasi preside tobiriba ikai khunajaba president Naorem khambalwangna mifam mapu oiraga Naorem devan koba amagi kaisam thongda leiba kwa kaithelda leiba yum amada linkhatkhiba aduguma lup amakhani haiba lup asina ngasidi Manipur natana abroad haibadi Myanmar Bangladesh choijaina khaba ireisa singi lamdam leipak sing aduda Patriotic Writers Forum Manipur gi khongul yamna sangna sei tara gondoi simanda madigi mami tahandana lakchare aini ngasai panjakhre tonga tonga lerikya phongkhre Patriotic Writers Forum Manipur na masigi masaloisang 2013 da Tripura da linkhatki Tripura da linkhatki bi maram Tripura da Tripuri haiba masigi prupa simut khiba damai tawdana Tripura da khundariba sumnagi miedi sing kun khara henba ta khundariba mitei prup sing ase mitei pangal prup sing ase Manipuri dagi hokhiba ireisa singse mang khiba tare masi kanna bhanabada aikhogi lawn aikhogi literature aikhogi mayek aikhogi culture ngak tawa yade habi waklonda linkhatki haiba forum asigi branch 2013 da linkhatba matamda Patriotic Writers Forum Manipur na Tripura gi laimai da ihan hanbu oina mitei mek tambibagi foundation course Patriotic Writers Forum Manipur na hodok sakhi mairoi amadi ahalaman punna miyoi kunthra muta kok sam laimi rase tambiraba kanda Tripura da mitei mek tambibagi puwari shamki Tripura gi Agartala town gi 94 kilometer nimfu ena lapaga leiba lalsimura haina koba mitei kul amadi dhaka bari haina koba mitei kul ani gi marakta Bengali singna mitei gi oiba lam khara lokshin gadabagi ngaidan leirba matamda gi mayur mitei masani RK Prophologit pau phangna jaraba kanda mafam adugi lam ekar khara ekoina lokshili karam lokshili lamyan ba hijam irabot ke mitam ai samakna chatlaga Tripura gi lalsimura tana flight to puya de mitam se Imphal to Agartala Jiribam Silchel Lambi Pat Kidraba Matam Maduda Puraga Irabot ke mitam khillaga ngasidi maitegi oiba madugi mafam khara aikhoina kanba ngamjai aina ngasi masi panjari bi maramdi aikhoi Manipur gi hokhiba mitei pangal amadi tongan phup sing ase soijaina khara mafam kaya amada khundari ba sing sigi mieng se Manipur oi makoina kainoma he watpa makoina kainoma haining ba se makoigi maramdam makoina pumna phamnatab makoigi leijariba lamduda target tawde Manipur da tawe aduna aikhoida madugi awaba lakhi aduga aikhoina mitei bu kanba mitei pangan bu kanba pamba Manipur gi hokhiba tongana phup bu kanba pamjaba moina Tripura da dumba thabak thoram sing adu pakhali Patriotic Writers Forum gi thoram ganona 37 times Tripura gi maitei tabu khol sing da chatana aikhoina madugi thabak thoram sing pakhali Assam gi Silchar loinana Lakhipur Lakhinagar tonga mafum kya da Patriotic Writers Forum thabak tawjai sigi matung 2016 gi November gi date 1 da Guwahati da ahan boina mitei ningol sako bagi thoram Guwahati da khundariba ningol sahum lom da ningon sako rakanda ningon sako bagi thoram pangthokpa hodoi loinana Patriotic Writers Forum Assam branch linkhatsaki asumna thangana leiriba Assam amadi Tripura gi state singda Patriotic Writers Forum Manipur gi thabak thoram sing pangthoba matung 2016 dagidi Bangladesh ka samnaba horki 2007 da
Bangladesh Manipuri Sahitya Sangshat Bamsas Hairiba Lupasigi President Sekmai scholar eminent writer A.K. Seram Mark pioneer ni Bangladesh ki Meitei Singi father of the Meitei in Bangladesh Haibataragadi A.K. Seram Natana Mayamna Singthana de A.K. Seram Sini Mayam Singthana Ribas Hairiba A.K. Seram Samak Manipur Kara Hanalaki Bangladesh Manipur ki breeze Samnana Honaki Maduda 2017 the Pangtokiba Sindan Pierama Bangladesh ta Masip recite to Viribas Pabung Kambalua Ai Samak Amadi Tongan Tongan Bami trying Pana Sabati Mama Bangladesh ta Ihanana Kongda Hoki Masi Kongda Nabigi Maruba Rutnama Cry the Semki Impal Literature Festival 2016 the Bangladesh ki Tongan Tongan delegate Kia La Komatam the Semki Asumna Bangladesh ta Kongda Matung 2017 dagina 21 sahi sipawgi marak sahi amani simadi amu pandemic laikre sigi manung saida 7 times Bangladesh thai khoi thabak tawki Honorable Minister Sir Oken Nepali matamda howdokhiba Manipur Sangai Festival gi manungda Bangladesh ki delegate kaya ma lai matamda Bangladesh ki delegate singa se Meitei Singoiba Madugi Mapamama Manipuri Sangai Festival da Lairamde Matamduda Bangladesh da Lairiba Kanglup Anini Aikoisu Maitei Aikoisu Manipuri ni Haizaba Kanglup Ani Lai Ani Ding Manunda Vishnupriya Manipuri Amadi Meitei ni Haizaba Manipuri ki Hobuni Haizaba Kanglup Amaga Aduna Manipuri Sangai Festival da Saruk Yarami Bese Vishnupriya Manipuri Singasini Adivasi Forum Manipur Koba Bangladesh ke duma forum madugi secretary som original lucingba team mama hanjan Manipur Sangai Festival da saruk yaram Patriotic Writers Forum Manipur na madu khangak badagi 2017 dagi tatseng ba original Meitei sing Manipuri Sangai Festival da saruk yahangadabani haibasi matamdi ya hanba honorable chief minister hoji oibiriba chief minister N Birenda approach tawrakanda Aseng Meitei Singoiba Culture and Troop Sing 2018 dagi thaba horkiban Asumna Iraga Laizaba Atsikpa Mapam Sikhong Mangaleba Sekmai Sikhong the Pamaga Iraga Laiba Adumba Eva Singilup Nate Patriotic Writers Forum Awamba Kunayama Anoba Yawolama Purapa Pamba Soyaina Kavira Sing Komjin Bapama Dugumba Mariba Marandam Shiba Eva Singilup Amakakni Aina sai ihanamda panjakhiba Heirok Wangjingda yamna mari leinaba khonchat amakhachu thengnaki Myanmar gi taxi khong Myanmar da leiriba Meitei sing Meitei lon thoktre aikoi gi lon khangdre haidana tongan ba newspaper kaya amada tongan video da natra YouTube ta mayam thengnai sigumba aranba paw sing asi honorable prime minister Suyawbiri matung makhata na tobigano chumi Imphal da su Meitei lon phajana khangdaba mayam lei Aikoi labuk aise kaino khangdaba lauri aise kaino khangdaba mayam ama laiba Imphal da sumai tawdana saigang haigumba Myanmar gi monthly haigumba dadi aikoi lon khangdaba yawe aina si panjarbe maramdi lamyan ba hizam irabona yata ki ba roiba yata ki mafam ango singkhong tangbo khul hairiba khulase mastida taxi khong aiba khullam khale hewi Maharaj Gambir Singh Nursing Anina Ningthi Turel da Thang Cham Khia ba Chaitere Konta ko matamda Thang Cham Khia ba Turel du ki makhongda Taba taxi khong aiba khungga ngasidane ba Yumnak kun ningphu mun le hori Madu Heirok tagi chen khiba Wangjing dagi chen khiba Chaitere Konta ko matamda Adu chen khiba wai se aigi wahi dagi ngasi ba phongdok tri ba chen khiba nate makhoi sathu pane ba Matamda Chaitere Konta ko matamda Heirok ki madugi Sekmai dui phawraga mandre tang saliba aduga hujiki hairiba Ango Singkhong Tangbo Khulgi taxi khong tana saliba se karigumda Chaitere Konta ko matamda Meitei Bangal amadi group punama mangkhiba taragadi aikoi lamdam state aikoi suma mioi kang khara leiram yai se khangau roina khallakanda maruina Wangjing area dagi amadi Heirok area dagi mioi sa kayama leihori madu sathup madu aikoi chatlakanda irabot ki arubi hai tang mafamdo chatlakanda thijalakanda kaya adin sikhre aigi paipu singdo Wangjing dei horakpani Heirok dagi horakpani kana haibas
masi ko honorable former minister sao kena chatlu dabani na chalam mani thajade maramdi chatbagi record ko de leiti adidi akoi gi government sida daina approach to ningi badi akoi choijai ne khaba myam se mafam da hujiki miron je pom bayai makoi gi forefather mapa mapu singdi lamdam se hauki bane makoi boy koina senaba makoi gi damada koina chawkha tawbu yaba kai lege habase tawbugi tangai fadabam khak leire hai wafam tu thamjabani tension jage arui bata Patriotic Writers Forum Manipur gi maike degi thamjaningi madudi pali balengak sina madi haukhra balengak kya sina Manipur gi culture tawjariba art tawjariba lari ijariba kya si awang mathakta adumak paikhatna lakpi kharagena paikhat chaninge lamdam ama leipa ama chawkhanaba honabada ai basingi thodang chawi karigino sikhong maike staida ai bamtanga si thomdribase mayam na hinabi ai junga sai tai chak chabamda waraki kabi wara to do bani magi puyama sawajen haibigan adom isai shun ngasi like tamiba adom isai shun ngasi mi oi base ai basing jan iraga thamjalamba waraki kabi oiro do bani na haibi bam yagun iraga thamba lari to adu tamaga higher education tamaga ngasi mi oi bani laira graba puyam asondu usita point tawre mala ithorok like ai ding ngasi sigi ingem ge thane lai min thor sumai na thonjabani ozagi original text di Thanil lai ji muta punima aidan leiram punima ji koi lon na ten aina permission leja lai si pa ba luar num ahim da pai na lai ahum lak pai tap te mem lai se waren ozagi ji wana phonge sima covid 19 gi pandemic second wave la amdai matam de control wana thang lu palising manga truka phangjabo oja puyam school gi tolop se tolop tha taragi tolop kunsil lagane ngasi lai phungis mayam da free pi bangam jate ngasi masi Patriotic mana haidi ikai ra ne ba Patriotic Writers Forum ni maike mo chela haijari pambi rabadi ai ba je lamdam se yokhat se haibi rabadi honorable former minister na su achoba mateng soidna pambi gane an thajai maramdi sunglai laitriba leiram da porama create tor pa ai da honorable former minister mateng pangoi do maram leite ba pangbam thuye pangoi na khalala aju ngasi pangbiu maramdi khara yokhapina bang changye akhoi na bi Tripura ta na chalaga Assam ta na chalaga Myanmar ta na chalaga Bangladesh ta na chalaga sarogi pari puri liba chali ba koina encourage to bam thuye shi tawdna sulai aina haiga chariba hanga chariba di kharaga na to hanjani bai wafam duni aduna oza puyama sogi lai se copy chonga na me lising humbudra mu chane ba adi mai pabiro thamda sargi founder ju lengsim biri lising tara phangeng khal ju lising humbudra je tha kya gi tha tratre covid ani gi tolosima phangidra wa graba puyam asogi masanu pasinamu kaya mari le nage masano pajna baba ayo da araiba lupa lising amamam ani ni do ai Patriotic Writers Forum da kachage laisi oina bai hona gena masano pa ronandra ji kedam ahuba khoba bai pamje themnadri go koi rai larik sam phong ba masano pa mapai da mata ne lupa chama chani piraga lai khong bai je themnadri utamla ma de lengsili ma honari ni ma lai khomai je akhoi larik mayama ijari baste thengladri ai maru kendro lesengi masano hona jabne ngasidi sikhong mai kaida ai ngasi malaw thuk charamge oja puyam asau nataba sikhong mai kaida kana guma larik phongge na hek chongthok biraba sikhong mai kai ni ko Heirok area adagi wangjingi adagi imagunam ni necham biri thobali necham mako yaude sikhong bazar dagi mathang larik phongge na haiba achangba lupa lama sangasu Patriotic Writers Forum mani secretary ojariba aina madu already noan achangma pura puthoga madu mai phongjage habji ma lauthok chari masi sikhonggi miyam da piba akoi Patriotic Writers Forum Manipur gi maike di piba khudoni adubu oja puyam asau yam mai pakpa ai ba masoi no erekene na khali lari gasi yam da maman thibi dana oja achaugi masanu pana publisher orega hona jeb laise maman tv da nang mamateng to biraga like copy dan laibiu maramdi
आई इसामचे नुपानी याम कपकंदबने लाइसे पार कपखिब लारिकसे पाबिदब मीना खंगरोय पाब कांदा हंजन हंजन पानिंगनी अदुगा सिखोंग माइकैगी थौबाल डिस्ट्रिक्ट की लैरिबा मरुना ऑनरेबल सर फॉर्मर मिनिस्टर ना गवर्नमेंट पाइरिगी मतमदा थोप थौदोक मानबा असेंग थौदोक द युमफम ओइबा मानबनी को असेंग मनतेको अदो इसादा पांसल कांदा यानो नुंसिबो वारी खदि युमफम ओइ अदना मसी पामिनसी आइ वाफमसे थमजरी अरोइबदा पेट्रियोटिक राइटर्स फोरम मणिपुर थबक कया मांग तौनब थौरांग तौदन लैरी बांग्लादेश की मियामना म्यांमार की मियामना अखोय खुलाम तोयने कहूरी बांग्लादेश ता मितै पांगल ngasi मांग याम लेंसिन बी सिगी पांग ता थमजरगा रोय रोय जगे बांग्लादेश ता मितै पांगल ना मितै देगी मसिंग हेना लेहोया बांग्लादेश की मितै पांगल सिंगदुना मितै सिंगसिगा सिदा लेमिनारि बा चारो मोनो सुमाने यामना नुसिना लेमिना होया मखोयना मणिपुर याम चनिंगे पासपोर्ट पीदबगी वीसा फंगदबी चटपंग मौदबा अदुई तागदी अखोय सपीसेब मांगदा इसिन नौमिते पांग म्याम लेंसिनबिरे अमुतंग चमिनासी पेट्रियोटिक राइटर्स फोरम गा जॉयली तौरगा चमिनासी खौरांग नायो या बिसमतंग थमजरंगे अरोइबदा पेट्रियोटिक राइटर्स फोरम मणिपुर ना मांगद लेंसिनबि हलमन सिंह अदु फंबाक लेंसिनबि पुनमक इकाय खुनबु चेरी पेट्रियोटिक राइटर्स फोरम मणिपुर की पास प्रेसिडेंट अहुम हंदक की कोविड न लेखिदे मसक नायबु माक्तनी सर ओके ने हेना खंगबी ऑल इंडिया रेडियो इम्फाल की दूरदर्शन केंद्र की प्रोग्राम डायरेक्टर ओइबिरंबा सगलसेम इंद्र कुमार पेट्रियोटिक राइटर्स फोरम मणिपुर की प्रेसिडेंट ओइबिरंबनी तुचुंगी कोविड न मरम ओइरगा अहान वेब त लेखिदे मयाम सखंग नबीबा प्रोफेसर जोधसी सनसम साहित्य अकादमी अवार्ड रिसिपिएंट ने महा मसाम हंदक की कोविड पेंडेमिक अनि सुब वेब त लेखिदे अरुई बुइना हंदकी थौबाल माइकई द पोकपा थौबाल लेसांगथेम द पोकपा पेट्रियोटिक राइटर्स फोरम मणिपुर की प्रेसिडेंट साहित्य अकादमी अवार्ड फनखिबा रघु लेसांगथेम हंदकी कोविड के अनि सुवेब था खरी मांगद लेखिदे सुमायना लेखिदब अल्लमन सिंदगी मनुंग द अइना ngasi लारी अमा पाइजरी बसे मणिपुर हेल्थ सर्विसेस की डायरेक्टर ओबिरंब साना गवर्नमेंट पाइरिङै मतमदा सागो ओंथोंग ट्रस्ट ओइना लेमिनखिबा डॉक्टर टीआई सुरेश हेल्थ डायरेक्टर ओबिरंब सार अदुन इबिरंब लारी पेट्रियोटिक राइटर्स फोरम दा पब्लिश तौजखिबा लारी अमा खंगनी अदुबो हाइरिबा लारी असे हेक फोंगबा मतुंग थामा फादन मार्क्सो कोविड नंबर मोइग्र लेखिदे अदुना लारी असिमा सार कॉपी तौजरंगे हाइबा वाफमसे थमजरी अदुगा सार की माइकेदा मसे म्यांमार गा मरी लेना म्यांमार गा खाइ नकनब अरोइबा मैतै खुनसे हैरोक अमदी एकोगी चिंगमाय अमखतने कानरजे अदुना लाइकसे मरी लेनै अदुना सार की केंद्रदा यांथोंगनब लारी यांखै अमगा कोई पुजरे मसी मसिमगा सान होरेन सार की गाइदा कोई पिजगनी सान सोय लोबिगने खल्ली हाइबा लारी से डॉक्टर सुरेश का साग तिनरंबदुगी खुदोलमा अदुन लारी से ए सार सिमता प्रेजेंट तौजरगा मयाम पुनमतगी अरोइबन काइनबि याथंग लिजरी पुनपत खंगो थैंक यू